ꯇꯥꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁ ꯂꯧꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯦꯜꯂꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯕꯤꯜ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯗꯥꯕꯤꯗ ꯆꯠꯊꯔꯛꯈꯤꯕ ꯄꯨꯡ 18ꯒꯤ ꯕꯟꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯈ꯭ꯔꯦ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ JCILPS ꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯂꯣꯏꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ property ki tax launanaba sarkar gi thorang leire haina mahut ki thabak shupuriba chief minister Okram Ibobina ngasi chathakiba assembly mifamda phongdokre ngasi tongan tongan ba demand tare khanabada opposition na pokhalakiba policy cut ki paukhum piraduna chief minister na wafam si phongdokhibani tax launanaba gi damak board semle athuba matamda chairman haplagani kwa kaitel gi kaitel sananaba DPR thorang leire kaitel asi hana sagadaba singi manungchana thamle kwaraban kaitel ahum gi hangduna leiriba mathak asi bank first aid amadi canteen chingba thamna naba pandamda kaitel fambi ima ibel singa yanaduna sakibani adubu kaitel fambi sina makada chak ising thongjinbadagi kaitel asi mosilhale police na toina fagalabasu hekta thongjili potchai sing mafam chana loisinduna dustbin da hapchin bide haike street vendor singi khudungcha da basi loisinana tombisana high school compound da kaitel sanana bagi thabak kumang chaushina changsilamlabani adubu saru sayang fangkiba amadi school management committee na high court ta case ama thangalapodagi tinthale kaitel asi apanba yaudana saramlabadi hojik chada humbutra loisinba ngamlagani haike mahot ki demand asida policy kat pukhaladuna MLA Dr. I Bohanbi L Ibomcha amasung ke shyamna resource mobilization ge thabok mapungfana paikhate khwarban kaitel ahum ge ahan ba matholda vendor license piba ngamde Imphal city da nong khajitang taraga ising tungshiliba asi dagi ngak thoknaba iram nala sing phajana semjin sajinde haina pukatke ngasigi demand sing khanabada MLA J Syam Kumar Susar yaki Juko gi wathok gi Nagaland da pofam famba maugi mioi sing tan thorakpadagi handak Imphal da pot chei yon ba lakpada police na sel lawi haba report leite karigumba tasengna lawramba leiragadi chenaba singi mathakta chapsaba thabak lokhakani haina homgi thabak puriba deputy chief minister ga khangamna phongdokre Kaisamthong Kendragi MLA L Ibomcha na pukhatkiba calling attention amagi paukhum piraduna ga khangamna haiki pot yon ba lakliba maugi ichil inau singi pangbe aba mateng pangna na bathabak lokhale nagamapal natraga dingku rota matam kharagi oina famba yana na ba IMC da yengsina na bakhangan kre tumkoiba kaitel ama oina famna na bagi damak khomalampak ta leba Manipur Apex Cooperative Society leramba mafamda NEC gi makhada kaitel ama sana na ba thorang tawre lamgi yana da basing loisinduna athuba matamda kaitel saragani maugi miyam ima Manipur na taram oi makoi gi damak jingjagum leple police na karan tawba lerabadi khudakta habiu action logani amaromda maugi chilinau sing Imphal da pot yon nabo honabada mateng pangkhiba civil society organization singbu thagatpa phungdoki health minister Funza Thangton sing na haikre sarkar gi doctor sing na private practice tawba thingnana ba akan mathabak lokali Manipur health service su semdoknaba draft thorang tawre state asida leiriba public health center amasung primary health sub center singi fibam fagale primary health center singda doctor ohumari thamle center yankai tareta 24/7 mathau tawre cooperation minister AK Mirabai na state cooperative bank ke CEO hamnanaba honari haikre J Syam Kumar na pukhatlakiba policy cut ki paukhum piraduna minister na wafamasi phungdokhibani ngasi chathakiba mifamna medical health and family welfare municipal administration cooperation administration of justice stationery and printing information technology gi apunba lupa crore Chatruka Marfudara Taret Henbagi Senfam Pass Tokre. Jahi asigi March Tara Tarukta Manipur Legislative Assembly na pass tawkiba yumdang basingbu ngak senanaba bill gi mahuta yalomi kananaba bill ama puto haina taksinduna Joint Committee on Inner Line Permit System JCILPS Manipur na chatkiba ahing nungyay dagi ngasi numidang pung tare fawba pung 18 gi Manipur banna mahusagi punsida chawna akaiba pikre banna sina maram oiduna khwaraban kaitel da mahusagum thong hangna kide lambida mi chapagi chang yamna hanthaki arapa madi anapada chakadaba passenger gari sing chena kide Mai loisang sing mahusagum thong hangna khide sarkar gi loisang sing karmachari sing karapagi chang hanthagi bank cinema hall oil pump na chingba kaya thong hangna khide ban sawat pani chingnaba mioi singna lambi da thoroktuna acharo sing thingbagi thabak chathaki
Manipur da ILP chen halu haiba khongjang gi saruga moina ngasi chathakiba general strike pu sogoladuna singzamai chanam pokri mapal khurai amadi atai mafum kaya da miyoi kaya thorotuna general strike loisilam dai fawba acharo sing thinki loinana lamdam asida ina line permit chen halu visitors bill chanaba yaroi haiba kholau kaya lauki Hauji Chathariba Assembly Session da Yellow Missing Kananaba Bill Putopagi Wafam Amita Daba Amadi, Masigi Matanga MLA Amatana Wafam Amata Fondo Tababu Yanindaba Fondotuna Joint Committee on Inner Land Permit System JCILPS na Hayang July Nipandagi Tarafauba Numid Humni Assembly Boycott Tauri Hari, Masi Kaisamtong Top Director Leba MSF ke Office Pangtopa Paumi Singa Unaba Amada, JCILPS ke Convener in Charge Komdam Ratana Wafamasi Fondoki Bani, Manamakataradana Hana Simkiba Bill adu semdoktuna anoba bill sembinaba joint committee na makal makha kaya gi khongjang changsinuna lakli khongjang gi sarugama oina pung 18 gi general strike chathaki general strike asida miyamna mapung fana sogot pibagi damak thagat pasu phongdoki hayengdagi assembly boycott tawgadaba asigi manungda khongjang kaya su changsingani haiki hayeng numidang manipur pumbada maira paibi singna maira gi rally chapiduna manipur sarkar gi thawong amadi assembly session asibu yaningdaba phongdopiu haiki YouTube tagi akoi yelong machine kanjanaba akoi ILP channel lu adagi assembly boycott tawi adagi akoi tongan ba akoi gi anogo bill pass ho habna chengba tongan makhani akoi kholaw lona na akoi gi yelong machine kanaba gi dugumba khongjanga ma kholaw ma lawbona na hayeng akoi numidang waram akoi gi numidang da akoi gi tang nipan hayeng sida manipur chimuduna maira gi le sakani manipur gi le ba ima maira bai sing nupi sing na adugumba numidang matamda khutam maira pa ga adugumba Yellow Missing Kanabagi Kolau Laguna, Koi Maragi Kunchache, Chapiu, and Akogi, I'll begin Makadi, Miam, the Akogi Nurunahizari. Amarom da Joint Committee on Inner Land Permit System na Chatariba Manipur Ban Asida Ban Sogot Pani Chingnabasingna Thangmaban Lambida MLA Yankai Tareki Ifizi Saraga Thori Yantuna Thamlamde Ifizi Sing Aduda Manipur da ILP Chana Hanbangam Dabana Isana Yana Sizare Manipur Kambangam Jadre Nan Manipuri gi Mateng Laurubana Isana Yana Sizare Mbota Nan Manipuri dagi Mateng Laurubana Iramdam da ILP Chana Hanbangam Dre Habana Chingba Tongan ba Wahi Kaya Iduna Telamki JCILPS की बनसी जिरीबाम दसु मपुंग फाना चथके बनसी नंबरम ओइदुना इम्फाल याउना तोंगान तोंगान मफम सिंदगी जिरीदा लाकदबा अमदि जिरीदगी चखिगदबा गाड़ी सिंग जनखिदे बन मरम ओइदुना जिरीबाम बाजार थोंग हांगखिदे अमरोमदा मोरांग दसु बनसी न महौसागी पुसिदा चाउन अकाइबा पीकी Sunu Sifaida Maira Paibi Amadi Miyoi Kayana Lambida Ta Mai Thaduna Lambi Thingbagi Tabak Chathaki Police Laktuna Miyamadu Control Tauki Ban Manungda Imphal East ki Manung Chanba Swebam Lekai Jenims Road Amadi Khanglabung Mapada Su Miyoi Kayana Thorotuna Lambi Thingbagi Khongjang Sangsinghi Tauri basa nung samak sa nipagan nupi ako na tauri basa. Saukri da pami ba ako yung Manipur yung lengak pasin yung sarugyaw yung basa. Lengak pasin yung kanggadam ni. Ado na, tasay na mo na parzam yung ito kandagadi. Tasay na ako na su lengak pasin yung kande darka lite. Ado na, lengak po makoy na tayo na mga gadam ni Manipur gining tao makoy na tayo na mga amdana parzay ko na tayo na mga amdana tayo makoy na puna magtawadam. JCILP na Kokiba General Strike na Thawal District ki mafum kaya da kaiba pikre Thawal Kaitel Wangkhem Yadipo Kaitel Kanakide Dukan Sing Thong Lonaki Khongjang Sogot Pising na tonga mafum singda uwa faizin ba tar mai thaduna lambi thingki Khongjang asida school uniform set pa mahire kaya suthoraktuna Wangjing da lambi thingbagi Khongjang Changsingki Thawal Charangpat Wangbal da su Khongjang Sogot pa kaya na lambi da mai thaki Handakta Wangkai Ningthem Pukri da Irang na duna lekidraba Sandam Nimes ki matangda JC Irilbungna Ningthem Pukri mapagi Praja Simbu Lana Una na bahona riba Sigi matangda Miyang Mipam Pangtokre Maharaj Garib Niwas Memorial Club League of Kelo Patriots Amadi Maira Paibi Sina Sindara ngasi Ima Kulema Community Hall da Pangtoki Mipam aduda Irang na baduda Haktingna na uhobo Miyoy kaya susaruyaki Taudo adugi matangda Mamanaba Mari Yauna Mayamna Nimes Pukana na bahona ki Amadi Kana Chainaba Lekide Haiba Wafam Fungdona ki Club ki Executive Member case azina JC na lekai miyambu lana lawba chumloi thaudo du hakthengna na uhoba miyoi kya leiri amaromda thaudo sigi matangda su lekidraba nimex ka picnic chaminaruba miyoi mari police na faduna investigation chataribani thaudo sigi matangda asengba khangminnabana afabo oigani haiki Hariba nimisida koi tasing thoi ba thong tu mai khana chena dana ma tawuna ngasi thoi ba legi jab imung manungna koi JC na ko yam kanna lekai hu badang to buse koi mai nu jade Marmasina koi laiba JC na koi madu
फजन कंथबीरगा कोई थोई बथुक करीनो ज्ञान तर लेवम सताना तो बिरगदि कोई अनुवाजगनी आई बति पोस्ट निमित थेनौरी ओरिबा कोई मदु विने सब चले जाय अदुना मसेदा कोई का हेना लेबा मयाम दा कोई सकतना कुकतना कोई लेकाय दा यमसित बसो पंजते अदुना मसे लास्ट अपील तो नगदी कोई जेसिना मन कंथबीरगा कोई का बाव फमिनरगा ज्ञान ताना मसेदा कोई तबियो लेवाक से मारांग कोई इन नोनो कोई थमजगे सिगो ngasi nungtil pung anirom taba matamda chahi 12 da ngairiba nupa macha amana Maruti 800 thauduna lakpada Uripok Sorbon Tingel Haurumbom Lekai da Kamduna Leiba NV Gari ama thomlaba matungda nalada yungsinduna accident thokre Maruti Thoraliba angang adu lalamung makong nauksepam Lekai dagi Zaroibam Boinaugi Machanupa Thoi chahi 12 ni gari number MN04A89 ni NV gi number na MNB8278 ni Rims Road lomdagi Maruti 800 asi Haira Hairaga Thauduna Laklaba Matung Sorbon Tingel da Haizinduna Lambi da Leramba NV da Thomki Tungda Maruti 800 adu nalada yungsin kibani Lekai Miamna Wahong Pahong Chatabada Nupamacha Asina Vengi So Amana Gari Asi Thauduna Lakpani Hairi Angang Asi Police Sinabagaloina Gari Singadu Police Lokakre Hairi July Nipat English Taramaga Korkomgi Mari Subamapo Kupon Numida Lakpada Committee Sigi Convener Case Pambaina Lebamia Member Party Luchung Sing Amasung Lami Pumna Makima from Dia proposal Piragli Publicity Committee Korkomgi Coordinator KSS Uevana Torpa Cherol Amana Nibit Asida Ningtam Landa Lekidraba Yawolo Sing Micham Amadi Yangnabagi Miot Mineda Asopan Nangkraba Swenai Krabat Lami Amasung Micham Simbu Ikai Kumnava Lagli Lamda Masida Kundaminariba Purupumnawak Amana Amagi Top Topa Saktam Ikai Kumnana Amadi Imalabaki Apun Basaktam Gakminaduna Punna Himinaba Punna Chakaminaba Habasi Korkomgi Yumfam Oiba Wakaloni Ngasi Leriba Manipurgi Apun Basaktamasi Maning Makatamba Lebak Amasemgalapagi Dingnam Chata Chahi Lisingani Hena Sagon Saktamni Malemna Sakangduna Laidaba Lamdam Amani Amasung Masibu Ngaksen Bahibasi Kundaminariba Ichilinau Furu Kudimaki Sefadaba Taudani Hibasi Korkomgi Firepni Hairi Jerola Cinemakatana Hozi India dagi Changsilaliba Mitoki Fibam Asigi Chang the Leptana Changsilapa Tarabadi Chahi Manga Taragi Manungda Indian Lak Tara Mangadi Surabayai Manipuri Simbu Mutanaba Taurangi Manungchana Changsilaliba Sing Asibu Matau Karamna Manipurgi Ching Amasung Tamgi Karam Karamba Mapamda Lahangani Tabakshuan Gani Habana Chingba Kudimak Indian Army Gi Ngaklo Yauna Tabak Chatarali Masigi Matakta Manipur Government Manipur da Changsilaliba Indian Migrant Level Sing Ngasi Ngaksen Makoibu ni tana hingmangam hananaba crisis management plan semduna hakthengna state level crisis management group core group semduna district ke oina su laikre yelomi gi punsi amadi leba kananaba bill sembagi mahuta migrant amadi mitop singi yaifanaba bill pass tawduna makoibu ngak senbagi oina changsilaliba khongthang asi leba miyam gi apambagi mayukta chief minister na thabak tawbani hairi india gi makhada lediba fibam asina aikoi gi furup ki khwaidagi luraba kudong thiningai oiraba tangkakni aikoi gi apikpa furup asigi ningtamba mangki betan natana aikoi gi top saktam pumnamak mangki gadauraba fibam ama tasengna mayuknari hariba fibam asimak india gi makha poliba wesia asigi atei furup pumnamak tasu mayuknari asiguma fibam asida aikoi gi manipur haiduna naitom tana leithokpa yaroroi break matungda taramnokchari Imphal gi mafam kharada mai fawba chatriba lambida amuk hana lupa lakaya changna koilas thajinbagi thabak sarkar gi mari lenebasingna chatharabasu prithvi gi saknai ravi boxer mericom amadi laisram sarita gi quarter yauna adc gi mihut amadi sarkar gi bureaucrat officer kaya leiriba langol games village ta balambi asidi ngasi fawba sarkar na miyeng changbidre hiramasgi matang da paudam ma Sel thongi phibam phatabana Manipurda lambi thongi phibam ningthina fagat hanba ngamdabani haina Works Minister Dr. Ratan Kumar na Assembly da phongdokhrabasu mami fawa chatriba Imphal gi mafam kharada leiba lambi mathakta amukhana koilas thajinbagi thawong kya chathakiba laikre Amaromda Planning Development Authority PDA gi record matugina quarters chanipan room lei hariba Imphal West DC complex ki maning da chaliba kilometer anirom sangba Langol Game Village tabalambi asi lisingani subna taramathoi amadi taranithoi da mathakta wai taisin bagi mawongda koilas tharambadagi hauzik fawba semjin dabana maram moiduna fibam thina sokle lambi mayaida achauba kom kya leibe yaure athuba matamda sarkarna miyeng changbiduna lambi asi semjin biu haina lamdam adumgi praja singna phongdoknaragle quarter sani pansi da karpa yaba income apang basu asing basu loina khangani
aduna ising dagi mai dagi quarter and house rent aduga akhoi road tax lauri ba mayam si loi na chaurak pa ma tentative hotok pa matam da akhoi 36 lakhs per month kai aduga 36 khwai de Manipur manung da income khwai ri chawna revenue ka ba jaga hairaga di game village gi jaga si soidana oiraga ni revenue khwai de khongga liba jaga si da thambi ri ba lambi aduga hojik sida lairiba praja sing sida Manipur gi masak thokpa Manipur khakta natani India gi masak thokpa mayam ma yauri akhoi sida lairiba praja sing si apang ba dongna tawraga ngayok sa phuda yok pa samana na thambi ba masimadi akhoi nuai jade lambi asida lakpa PMGSY gi engineer ni haiba mioi amana phongdorakpada asigumba imphal gi yamna nakna leiba mafam amada asuk phibam thina sokpa lambi ama leiraba phawda sarkar gi mari leinaba singna yengsindaba haibasi laibak thibane haina phongdorakle sigi lambi se asuki bedi phatre ngaktani mese ai samaksu PMGSY gi engineer amale adubu sigumba imphal manung sida imphal gi quarter ama bihai ama leiba mafam sida sigumba lambi ama leiba se masih paana ko mali masih hari phawda masih to sami bagari me am ko ni se ko fiski kari me am tani wa se gaji me am tulai ado masih kana gi jaga wo ko thai ui boki ke ni sini habro tanom bi hai ko ado masih asuki badi phatre masih ado masih ko gi ISTV gi mawang se ina hai se masa thu to be se bi masih ko balambi sidi Manipur da atopa jaga da amboler maroena athuba matamda sarkarna hairiba lambi asi semjin bidaba tarabadi miyam ga loinana tongan tongan ba makhalgi khongjang kya sangsin ba hauragani khongjang ama sangsindriba makai sarkarna masana khangna praja singi awaba yengduna thabak paikhat piu haina phongdoragli chaliba lambi je khoigi pukhri macha amam leiba cha manarabani gomena khoigi sikani mata khanbi daba water da leiba lekai sida leiba punamang se kaimta khanbi daba akhoi bu mitop ama thambagum ma thambi ba se akhoi tache namang thawai se bukhi mating nunga jadi yaraga di lambe je athuba matamda gomena sembi daba ta ga di akhoi su changjan da ya ba khongjang karino ama tawdana lambe jigi da mata akhoi lanai sinja bani khangde lambe thingjan bani khangde ama tawjage hena akhoi mana wai najaraga tawri ba sini ISTV News gidamak cameraman Sanjoy Galoinana paudam jariba Sunil Kumar ISTV News Langol Game Village Assembly Complex ki maning thangmada leriba thangmaban yumnam lekai gi lambi amadi drain asi matam kaya gi mamangdagi mari lenaba singna sembiraktabadagi lekai asigi mioi khatana tana assembly mifam pangtopa matamda lakleba mioi kaya dasu awaba kaya payuknare assembly complex dagi jentharaliba ising asi chithakinaba matik chaba drain leitabana nong khajitang chubaga lambi asida ratana lambi gi maning thangmada leriba mioi kaya gi imung da fawba ising changba yaure atuba matamda mari lenaba singna hariba lambi asiga loinana drain semjin bidrapadi akang khongjang changsilaga ni haina lekai gi mioi sina phongdorali de yum khudima khoi sing tumna chak thongom ni tabya yaw tumhom leom ni tan sen ko lebe mi yawri hari ba phatar me khoi asok pa awa me am ni si ngasi nei ba sarkar sina miyeng changhan ning dana khoi ngasi ISTV thongda khoi ngan tawjabani adu message da kari mari leirari ba officer sing MLA singna yengsandaba taragadi akhoi akan ba khongjang changhan ba hawragani haidana akhoi association lekai sida leriba singki wari ama akhoi adu matung ina lepnare Lamdan Kabui Kulgi M Kuripo Kobuina Mahang Masana Masabo Kulgi Chief ni Haizariba si Aramani Haina Ngarang Manipur Press Club ta Pangtokiba Pangmisinga Unabada Kula Sige Assemble Chief ni Haijaba M Acham Kabuina Fundokre Mana Makata na Kulgi Customary Logi Matung ina Mahapu Inglisini Taramarida Kulgi Chief oina Khanki Loinana Inglisini Taramangada Mahapu Lamdan Kulgi Chief ni Haina Sarkarna Sakang Biki Nakalamaramda Mahana Makata na Haikibada Kula Sige Chakotharangi Lamda Manireda na Piram solar lamp ki plate amadi battery sing huran kiba asi atopa khulonaba khul singna huralamdoi pre plan tawraga khulmi sing yauna lotuna raga huralamba oiramba yabagi chingnaba lei hidamas ki matangda Lotak police station da case ama register tawkre haiki duga ikhoi de labor CRPF na su det tu da moi su petrol chappa matamda moina lemta ki ro ki makha da bitri ani kham lol ame hana moina so recovery tawre aduga loina ikhoi khunna su house to house ikhoi masi thijinba yaw kano si police officer ikhoi STPO yawna khunna su sanglaga loina khunna su singna pamaramna ikhoi loina thibo humba ikhoi kano nimitu da ikhoi tawram ya ma kon
Lifesavers Manipur, Lions Club of Greater Imphal, State Blood Transfusion Council, Blood Bank and Transfusion Unit, Jenims Amadi, Foundation for Living, Kiamgai Mamanglakai ka Puna Kusamnaduna, World Blood Donor Day, Ignisani Taramangagi Thorom Tha Sigi Mangada, Standard Robert High Secondary School, Kanchipur, Pantok Rahari, Thorom Gamari Lenana, Idan Tobugi, Thorom Pantopal Ludena, Voluntary Blood Donor, Nupanupi Kayana, Uchara Kayasutaki, Hari. Guli Chabo Erangadi Chingnaba Miyo Ema SP Capsule Karaga Konana Gambir Singer Shopping Arcade Mamangda Duty Chaba City Police Ki Kanguna Fari Mangondagi Tongan Ba Garigi So Karasu Fagat Pangamde Hari Fagalaba Miyo Adudi Alim Apopa Yasup Kawi Lilongdagi Hausina Wangkaida Leveni Hari Makatana Wahong Pahong Taunanaba City Police da Sinakre Royal Young Star Cricket Club Riesna Malemgi Akoibagi Fibam Soxi Liba Sidagi Karadang Orabasu Kanana Pandamda Kangjabi Ledak Machin Mapadagi Lining Tau Ising Chaba Mapa Faugi Lambigi Divider da Uchara Sing Thakre Uchara Sing Asi Mapung Mari Fananaba Makatana Miying Changani Heidi Manipur da Hoba Ngamdaba Uhe Makal Kaya Atopa Mapam Kaya da Hoba Ekoina Tingnari Amaromda India gi Mapam Ataida Hoba Ngamdaba Mapalamgi Uhe Makal Kaya Su Manipur da Hoba Ngamba Yauri Makoi Singadugi Manungda Dragon Fruit Hariba Uhe Makal Asisu Amani Hida Masigi Batangda ISTV News ki Akanaba Report Ama Dragon fruit haiba uhui makal ki pambi si aikoi khwaina ubdadi chaba ya daba cactus natragana maipok bi haina khangnaba umong wangmang da pangau mahoba pambi oima ama waina khangnari adubu taseng badi pambi makal asigi uhui asigi mahaudi top topa amani uhui makal asi ngasidi Manipuri lehawa chanuduna mapung mari fana mai chaba ngamlaba uhui ama oiba ngamle uhui makal asi akhanaba ising nusida pangnaba pambi amani cactus makal asi Hilo Sereski Kangluda Singi, Kanagum Way Asi Strawberry Pear Fruit Amadi, Nanetica Fruit Hainasukoni, Pambi Sigi Asingba Horror from the Mexico Amadi, Ka Amadi Mayai Tangba, America the Guinea Hainari, Way Pambi Asi Asiagi, Ka Tangba Livaxing the Haibidi, Thailand, Taiwan, Vietnam, Malaysia and Simba, Livaxing the Parks and Atari. Ngasidi Manipuri Imphal Beligi Manung Sana Nilkuthida Matam Amada SP Snachal Oramba Manipur Police Department of Retired IPS TS Karunamaya Singana Nikti Janatha Mai Pagna Hole Isaga Matamgi Jahi na Yam Presway I say canoni cancer patient na some hypogalibni but Chunga Nilkuthida the Adirgongi Sasega the Presway Chile Tazro cars, he told the Torah, Santos Torah, the Metachimajan. I do not. Madam Sagi, a quickie cannot. Spiritual Nushina, but soul to soul, soul to soul, communication like that. Like Hidraba Masanupa, Tangzam Chanjoi, Matamada Vietnamgi, Henoida, HIVS control gi chip advisor Oramba. Ngasi Fauba Nixing Haliba Way Makalasi, Mato Karamna, Manipuri Layauda, Howlangna Bahonabada, Mantri Pukri the Labor Progeny or Sartkam, Nursery, Farm Minizo Oraba, Ki Debda the Sermona, Asabu Todam, Lokotana Pambi si, Manipugila Maida, Homangamalaki. Dragon fruit Chabana diabetes lina Ngaktopangaman Batanatana, cancer lina the Ngakopangamba, antioxidant care Yauriana, expert Kiana sum more pinnerly. Maski Matata. Cholesterol amadi blood pressure wang budagisu hantanba ngamale uhai makalasi keba mobugi lamda sin nabadanatana mit sogan badagi amadi hypertension dagisu ngaktop ngamale vitamin B1 B2 B3 amadi C yawbudanatana changnan uhai asi chabana asthma amadi lokhuba phaba ngamali haina expert singna mot kya pinaragli Manipuri lomi singdiri nauno ubam uhai makalamuina Kangnabay dragon fruit si adugi South Asia countries in the Yam demand of Polamani, Masidanata India, Toantoa metropolitan cities in the Hariba Uhay Makalasi, Kiloma, the Lupa Samri, the Gina Songa, Yonari, Hariba Uhay Makalasi, Manipur, Lomi Singa, Parks and Haba, Gamba targeted, Makoyo, Toan income generation, the Yam Song, Pangana, Toantoa, scientific oiba, scientist Kiana, Madiakanga Kiana, more pinnerly. Camera person Amubagalwina, Pavdum Jariba, Norenumum, ISTV News. Hauze academic session tangkai gi changyang pangtholingai da Manipur Sarkar na Bengali Primary School amadi Bengali High School muthale haina lauthoki ba si Manipur People's Party gi youth front na akanba mong da yaning da ba
Fongdorali. School Muthale Haiba order Tabadagi Parikha Thariba Yamna Noriba Mahiri Singi Marakta Tamoi Shoktuna Wantarapadagi Lakanaduna Hospital the Lay Haibasi Hauzik Paliva Sarkar Asiki Ikainingani Jerolisina Makatana Manipur the Ladiba Mioising Asi Ayambana Laraba Imungna Masingyamba Haley Laraba Imung Manungi Mioisina Selka Hena Tingba Lanai School Sinda Mahima Sing Tamnaba Honaba Haibasi Cine Directors Guild amadi ISTV na sinduna pangthokodariba HVS Manipuri Short Fiction Festival gi sarugama oina short film putholiba director unaduna makoi gi film sing ISTV network ki channel ahumda ngasidagi utpa horagani ngasi telecast togodariba film ani adudi director Thokchom Ravindra gi hanga amadi Rajan Laisangthem gi chaitheng hariba film asini hariba film sing asi ISTV sangai channel da numidang pung taruk amadi pung taraga minute kuntra da telecast togani ISTV plus dana numidang pung tare ka minute kuntra amadi ISTV 2 da numidang pung mapanda sandokani repeat telecast oina mathangi numit ki ISTV sangai da ayu pung taraga minute kuntra ISTV plus da ayu pung taraga mathoi amadi ISTV 2 dana ayu pung nipan da miyamna uba phangani festival asida thagalaliba minute manga dagi tara fawba sangba short film humfugo humdoi asi ngasi leptana ISTV gi channel sing asida sandokpa haugadori Bharat Sinba Thungna Chathariba Digital India Week Thorom Babuparada Laiba Cube 10 Technologies na Sinduna Luang Samam da Laiba Kamil Jyoti Children Home da Supang Tokre Tharomadu Mari Lenana IT gi maramda angang singa interaction program pangthopadanatana home gi angang singda polam kaya su yenthoki Amaromda Moirang City Block Bisnupur District ki oina Ithaikunau Government High School da Wangu Gram Panchayat na sinduna Digital India Week thorom pangthoki tharomadu da Wangu Gram Panchayat ki Pradhan Naurem Sanatomba Singa Panchayat Secretary Karam Nimai na chungba miyoi kya na sarya ki tharomga mari leinana Ithaikunau Government High School gi mahiri singi oiba marathon lamjel amasu pangthotuna magong mathang taraba singda manamatum yenthoki Digital India Week is Sarugama Oina Painting Competition Kundrapam Gram Panchayat na senduna Kundrapam Makhaleka Community Hall da Pangthokre Tharamadu da Jilla Parishad Member J.S. Angobi Pradhan Sanasam Tombi Amadi KC High School gi Retired Principal K.S. Rajendrana Thoromapu Singona Sarvya K Class 1 dagi 5 Class 6 dagi 8 fawbagi category ani thokna pangthokiba painting competition aduda mahiroi chaniga marifu manga romna sarvya K Handak pangthokiba Autonomous District Council gi mikalda mai paklalaba members singbu hauzik fawba wasak lohhandana thambabu yaningdaba utuna ukrul ADC gi mai paklalaba member 19 gi manungda member 13 na ngasi Manipur gi governor unaduna athuba matamda member sing wasak lohhandana batakshinkhre member sing aduna governor Said Ahmad ka unaduna pongkhai amarong wadi sanaki ADC member sing gi maikaidagi wasak lobo matamda ADC taruki masa gi district singda wasak lobagi thorom pangthoan ba makoi da sakti sinanduna mathau ningtina pangto hanaba demand sing torom ki haina ADC ukrugi chairman oina khankraba Dr. Yaron Su ngalunna dulalen da pangto pa pawmisinga unawada fongdokre haujik Janariba Manipur Hill Area District Council Act Ingnismachumapan Humbuda Mathoi asida council ama sembagi akangnaba matam pandana ek asi semdopa mathautai haiki outtaking of all these elected members of 6 ADCs should be done as soon as possible so that the functioning of the councils is not obstructed. That is one of our main concern. The other concern is once the swearing in has been taken place, the time and date for electing the chairman and the vice chairman officially should be fixed by the government so that the proper functioning of the councils are initiated. Mamang thagi tang kontra da Naurem Thong Kulem Lekai da Makura Nungmina Kaptuna Hatkiba Amadi Makura Amason Kiba Kulem Jiten Police na Farba Matungda ngasi Cherap Court Leba Imphal West ki Chief Judicial Magistrate R.K. Memcha ki Court Putokre Maki Mathakta Indian Penal Code under Section 307, 306, 302 amasung 27 Arm Act Panduna Tang Tara Fawba Police Remand Lautakre Jitembu Court Putorakani Tabadagi Naurem Thong
खुलेम लेकाई मियोई क्या थोमजिलक्तुना महापु फुननब होनबदा पुलिस कंट्रोल तौकी लेखिद्रबा कृष्ण मोहन की मतैमना पाउमिसिंग फोंदोखिबदा मखुरा हाटप जितेन असि मपुसी चुपा कैसुम संग थंब पामी महाक थोरलब मतुंगदा इमुंग मनुंगी मियोइसिंग अमु हना हालक यापगी चिंगनब लै हाइखि फुबगीदमक मिचंग चंगरो सुमाय नोंगै काथोब ngमसे से अखोयदि प्रजा मरक मी मरक हिंगबजे सुपाम पामद्रेबा अखोय हिंगबा ngमगद्राबा मथंगदना अखोय तारेना हायरमबनेबा से येंगोबा असुक जाथिरबा मी सुनतबा मी मानबा सासिबु मी मरक हिंगल थमबगी करी दरकार नोबा मपुनसि सुबा देंदा थंबा नत्रगा अखोयदा सिनबियो अखोय लोइसनबा पामेबा मा हिंगबा सुपाम पामद्रेबा Imphal West District ki narcotic cell na hokiba July ohumda Kumalapak Namdulong area dagi lupa lak marigi senfam oigadaba kani kg manga miyo ani dagi fare hari faraba miyo ani adudi Ukhul District ki Sangkai Khul dagi Thangi Niel Chai Kuntraga Mapan apopa lekhidraba Dokho Jang amadi Khul asimakta dagi Nemneng Wi-Fi Chahi Kuntra Mapurabagi mamingna Damtinal kawi hari Amaromda Imphal West District Police Commando amadi Kumatoi Suba Assam Rifles ki kangbo amana haukiba July manga da lamsang thong maya da acharo sing check tobda pripak GS ki active worker ama fare hari faraba miyo adudi iroi semba lo sembam lekai dagi thongam GLS nanau chahi kuntraga manga apopa lekhidraba TS kunjo kawi haukiba July 3 tasu Imphal West Police Commando amadi kumanga Suba Assam Rifles ki apunba kangbo amana Fumlo water supply maya da check tobda su PLA gi active cadre ama fare hari faraba miyo adudi loitang khulen dagi Waikhom Surchandra alias Bir Chandra chahi kuntra apopa W Chonjon kawi hari hauzik sanabagi pau Masih sana bagi pauta. Chahi tara tere makhagi nupi machagi state inter school Subrodo Mukherjee football tournament ngasidagi district taruk amadi subdivision anigi team nipa nasaru yaduna Kumalampa ki main stadium da hokre. Directorate of Youth Affairs and Sports Kumalampa nasindna Kumalampa main stadium amadi football practice field da tha asigi tang tara fawba Group ani thongna khaidokuna chathagadaba tournament asigi ngasi ayu main stadium da sanakhiba ahanba match da Kampopi subdivision ki mahut seliba Highland Academy Sadar Hills na Chandel ki district ki mahut seliba St Peter High Secondary School Monsangbu goal ama sinoda anisuba match da Bisnupur district ki mahut seliba Radha Madhav Sanskrit Vidyalaya Nambol na Churachandpur district ki mahut seliba Gandhi Memorial High School bu goal kumanga sinoda maitiba pikre Nungthil ki sanakhiba ahanba match da Imphal West district Mahut Siliba City High Secondary School Mayang Imphal na Thawal District ki Mahut Siliba Sophia English School Thawal Wang Matababu Goal Tara Nipan Sinoda Amadi Anisuba Match ki sanakibeda Imphal East District ki Mahut Siliba Poiro Khongzil High School na Jiribam Subdivision ki Mahut Siliba Jiribam High Secondary School bu Goal Kulumdoi Sinoda Maitiba Pikre Hayang Main Stadium Amadi Practice Field da Match Mari Mari Sanaduna League Round Game Match Sing Loisilagani Kerala ki Trivandrum da laiba CSN Stadium da ngasidagi thasi taranithoi fawba chathagadariba humfugumdoi suba National Squash Championship da Manipur ki RK Tomba ahumsuba round changkre ngasi sanakiba ahanba round da RK Tomba na Jammu amasung Kashmir ki Tausif Yusuf Vatpu taramathoi ama da maithiba piki anisuba round da Jammu amasung Kashmir ki Kazaz Ahmad pu taramathoi ani da maithiba piki Red Eagle Football Association Thawal Sangthem Thaudam na Sinduna February manga dagi Thaudam Public Ground da chatharakiba ahanba state level 7A side football tournament ki winner Yumbu Red Eagle Football Association na oikre punna team kunna saru yaduna chatharakiba tournament asigi ngarang sanakiba final da Yumbu Repana AFA Thawal ningombambu ama sinoda maithiba piduna winner oikibani tournament asigi loisinbagi thoromda Agriculture Minister Abdul Nasir Khangabo Kendra gi MLA Olandhoni Susaruya ki champion oiraba amadi runner up taraba team singda manamathum sing yanthoki Swimming Federation of India ki miyeng makhada tha asigi 12 dagi 18 fawba Maharashtra ki Shivaji Chhatrapati Sports Complex Swimming Pool Baliwari da pangthokodriba 39 suba amadi 92 suba Sub Junior National Aquatic Championship ta saru yananaba Manipur State Aquatic Team da Modern College Swimming Pool ki sanaroi ahum Dekalu Pamai Marina amadi YFB thodam khalakpada Modern College ki maikai dagi nungaiba phongdokpaga loinana makoi ahum da Modern College Swimming Development Committee ki maikai dagi sel gi mateng pibaga loinana Pangthokodriba championship sing asida medal purako oisanu haina yafa mongol pidi
USA gi Virginia da June 16 gi July 5 fawba pangthokadoriba Fairfax World Police Fire Games da India gi mahut sinduna saruk yaruba Assam Rifles Archery team gi Manipur da gi Sanaroi Sundar Singhana long bow field archery amasung target archery da gold medal ani lawrakle Sundar Singha Ingasini Sumna Taretagi Assam Rifles Archery Team da Leratuna National Tournament Singda Gold Nepal Silver Ani Amasung Burunchama Lokrabani Mana Gold Medal Loropada DG Assam Rifles Amasung IGAR Sauna Apenba Fundokre USA gi Fairfax Virginia da June 16 gi July 5 fawba pangthokeba World Police and Fair Games da wrestling gi right arm da gold left arm da silver amadi 5.8 tegi 5.10 feet ki tall category bodybuilding competition da marisuba position taraglaba India gi mahut sinduna saruk yaruba singjamai leisang themlekai dagi hauze 6 IRB gi habildar oiba amadi Manipur Police Post Club ki bodybuilder El Kulmarjit meite opagi thorom Manipur Sarkar gi 6 IRB pangai gi commandant da sinduna battalion asigi recreation hall da hayang ayupung 13 tabada pangtholagani hairi ngasino mugiba ingasai pau pizari ICAR lamfer patagi fangba pau metung ina ngasigi khwaidagi saba se degree Celsius 19.9 khwaidagi ingbana degree Celsius 12 nungsite yawba isimalni gi chang ayukta chada marifunipan nungthildana chada marifu nungjugi chang millimeter 8.3 ni loislapda maroiba pau mukhana pizari property tax lawnana ba thorang laide haina chief minister Okram Ibobina phongdokre Yellow missing kananaba bill putho haiba dabi da chatharakiba pung 18 gi banna khuntak lansian kre pamdaba thodo amata yaudana loisin kre amadi JCILPS na huji chathariba assembly session hayedagi hona roiba numit fawba boycott tawnaba warep laukre ngasi ISTV ne pizaba pawmata susinjari mieng ta video simbo mukana krumjari